haukiba tang kunmathoi amusung kunithoi ga lonaba ahingda mangaksamda thangna lelaga hatlamle haituna laikai miyam horaktuna wakat mi phamphawa phamkibi Seema sahani mapuroibana hatpa oiramle sijinakiba thang phangkhre khwaidagi kininga oba thodok amada masamaka tuminaribi nupibu mangaksamda thangna lenduna hatlaga mahakna natte haituna question chalambado police ki interrogation da sitnana haidok rakle haujikti Seema sahani mapuroibana mangakta thangna lelaga hatkibni haiba confess tawre haina police tagi phangba paw amana haidi masake sahi ni putarel om surabe anganwadi worker su oiribi Seema sahani gi misi asika mari leinana ngarang police na FIR ama lokhatlaga mapuroiba Muhammad Mujibur Rahman pharaga ngarang dagi numit tarani police custody da remand lautharaga wahang pahung chatharakhibani ngasi di mahak haisinglaba ayodagi nanthokthuna chienba ngamdre nungainadaba kharadagi mahake loina bidu tumningaida mangakta thangna lenbani haina haidok charakle mihat aduda sisinakiba thang adu ngamaku lenbada sijinaba athoba thang aduni haina takthok charakle thang adu yum adugi chakhumdagi phangba ngamle hairi